mayam bukromzari impact bi manu hodam miyang tabe punam po amda taram oksari loina loina nga sigi manu hodam gi topic si hoi manipur de yamna toina ban toba masina prajam yamda sogala pa masung kanglup masel mata nungsini do pro mayam sing se kanan gi thawin san no natraga masi kai di uhel ibnu habi matang si manipur sarkana matam sana akoi gi thabak sap sana lokhat tabana manum odna hai ba thodok sing se thokpani loina loina na manipur da ban toina tobana yam lai ba state ama obisa akoi resource yam sauna kai ba piba masung nomagi akoi gi tal saje ba lepak prajam yam da masigi sai thing sauna piba sigi matang dani loina loina na sigi akoi gi manu gi topic asta akoi saruk yanaba akoi studio number 2 da links in briefs am da I extend by tell si president editors guild manipur tamo e movie ni tamo tram oksari musung welcome to manung huna adu ai hek site da leibesna miyam na khangra ba senior advocate high court of manipur oja khaide mani ni oja tram oksari and welcome to manung huna oja maroina khoi gi banda ojan su hapet phungtok pi gi ba media da su leire maroina ban si khoi manipur sta topal state sing si yeng na bana tra malem ga topa fu sing yeng bu kan da khoi gi manipur sin ban yam toin to ba irang nang su yam toin thokpa ado ibon sumaina hay hore kai bu ban nasna malengi masana mo uram nogdi khoi olympics manipur si gold medal ga soidna phanga mani khai bi okhalon sele oja masigi sarkar gi mistake se kaino kari na no uheli se hoi yanan bada akoina khangmina ga da si mayam punamang ne de khangbira ba mu remind to boina ban general strike economic blockade haibasi aina yadre haibasi supreme court of india highest court of the land na high khare mayam punamang khangbire 2000 kara helakpiga dwaida kerala high court te gi lakpa case ami matang da supreme court na madu confirm tawre maramdi ban nasina mioi bigi hak manghalli aduga mi si thabak chatkadaba matam chana mafam yawgadaba khokadaba si wrongful restraint wrongful confine tawba pot ama oi aduna samna harde illegal oi ba pot ama aina yada pot ama haibatu oire adu wargadi aina yada ba pot ama wargadi ain kaina thabak tawbasidi kanana thingani aikhoi gi government na thingani mari leina ba police forces tawrerga administration na thingadabani aduna madu thingdabadigi madu dum banse chumne ge lanai wani yardi tawbinu gaina khara haiba natana government na magi machinery sing thadoktana police force thadoktana karigino ban tawba yate haidana haibasi tawdaba adu karigi damukta ban tawribano kari demand tanbegino haibasi demand si government na thuna pithokpa yabu orgadi madu thok pithomaga government na supigani tawgani thegani hungani haiba adu orgadi madu dum tawba kanda bansi tawdaba yaba for example mi hale khole mihar pa potho haibi gi ban tawon ba chumbro mihar pa du fajana proper investigation tawbigadabani scientific investigation tawbigadabani after registering an FIR first information report ki case ama resta tawrabat kanda kanana hatpano karino yumlon karona bana kari khangowi mung manung de gena kramaina thoki haiba magi investigation gi mayamam leiridna masi training tawrimna ba aduguma punama adu tawdna mara leiba mi do koklongna pharaba aduga ain gi chathabam thokpa thabak ji chatharabodi ban tawna ba leite aba maram aduna akhoi gi motair se sarkar dana tawni haibi gwanate ain kaiba thabak thingba bi sarkar gi mathawni with the cooperation of the people na su people to eco adaida adugumba bansi gi habit sina sum hainagi dana people sing chu yaning ba su khangde yaning da khangche banni hairadi respond na tum tawre aba se maru mapang adage khoi ge collection kare hayeng de banne haida adugumba mam lauthokhi bani gain kaw gi bi yarabado na ngasi mangani mamang da hayeng banne na haigi gum tawida kaiba ade ban yaning da ba khoi na de madu ba du toksi khoi chapam do ku chasi da hainasi sumna banne gain yumna phamaga mi khara na harol manga am tara amani egalambi da tayar ma khamai tharaga banne tor ma pangki de kinam tawdo tawbam thokti ena haibet as adu so khoi manaba ngamde dana kai then jo tum kadre dukan pam sing jo tum toe lambi de chaliba gari sing jo gari de so ga di mangja bani na khoi challo ne satre thabuk tawrib sing jo ban numita dum kana gumba loina maktana traso officer khare di jwar sanar lei thoe adu warim ngangdar lei thoe sina ban si maruina sarkar na thingbam thokpudu thingdabanina maduma sarkar na asoi bane na hajaba aduga loina na akoina so praja akoina so aina bannam tawdana mayamda disturb tawraga aigi dimanam tawbada aigi kanglup kharagi mioi kharagi laikai gi natraga group kharagi dimanam tawbada koi gi right am tanbada atopi gi right mangan base masi hauna daba thabak na ba
ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯃꯤ ꯑꯃꯈꯛ ꯁꯤꯕꯒꯤꯗꯃꯛ ꯑꯩꯅ ꯍꯣꯜ ꯃꯅꯤꯄꯨꯔꯁꯦ ꯃꯁꯤ ꯂꯥꯛꯅꯕ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯑꯦꯔꯤꯌꯥꯗ ꯑꯗꯨꯒꯨꯝꯕ ꯑꯔꯥꯟꯕ ꯇꯧꯔꯝꯕ ꯑꯃꯒꯤꯗꯃꯛꯇ ꯍꯣꯜ ꯑꯩꯒꯤ ꯑꯦꯔꯤꯌꯥꯗꯨꯃ ꯊꯤꯡꯕ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯃ ꯊꯤꯡꯕ ꯍꯥꯏꯕꯁꯤ ꯑꯇꯣꯞꯄꯗ ꯁꯣꯛꯄ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯕꯟ ꯑꯁꯦ ꯑꯦꯟꯇꯤ ꯄꯤꯄꯜꯅꯤ ꯑꯦꯟꯇꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯃꯁꯤ ꯁꯔꯀꯥꯔꯅ ꯊꯤꯡꯒꯅꯤ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯊꯤꯡꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯍꯣꯔꯦꯟ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯈꯨꯝꯖꯒꯦ ꯑꯣꯖꯥꯅꯁꯨ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕꯤ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯀꯦꯔꯂꯥ ꯍꯥꯏ ꯀꯣꯔꯠ ꯑꯃꯁꯨꯡ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯒ ꯉꯁꯥꯏꯒꯤ ꯕꯟꯁꯤ ꯏꯜꯂꯤꯒꯦꯜꯅꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯕꯟ ꯇꯧꯔꯤꯕꯁꯤꯡꯁꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯀꯥꯏꯁꯦ ꯏꯁꯇꯦꯠ ꯒꯣꯔꯃꯦꯟꯇ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯇꯤꯜ ꯅꯥꯎ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯐꯥꯎ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯃꯁꯤ ꯏꯟꯐꯣꯔꯁ ꯇꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯃꯥꯅ ꯇꯧꯗ꯭ꯔꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯉꯝꯗꯕꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯜ ꯋꯥꯠꯄꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯕꯟꯁꯤ ꯀꯥꯟꯅꯩꯅ ꯂꯩꯕꯒꯤꯔꯥ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯑꯃꯒ 365ꯀꯤ ꯃꯅꯨꯡꯗ ꯑꯦꯠꯂꯤꯁ 30-40-50 ꯗꯦꯖꯁꯤ ꯇꯧꯕ ꯌꯥꯎꯈꯠꯂꯕꯅꯤ ꯃꯁꯤꯗ ꯏꯀꯣꯅꯣꯃꯤꯁꯤꯗ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂ ꯍꯤꯡꯕ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯕꯅꯤ ꯑꯗꯒꯤ ꯍꯥꯏꯋꯦ ꯏꯀꯣꯅꯣꯃꯤ ꯕ꯭ꯂꯣꯀꯦꯠ ꯇꯧꯕꯗ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯄꯨꯔꯥ ꯔꯦꯟꯁꯝꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯅꯤꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯒꯗꯧꯅ ꯃꯌꯥꯝꯒꯤ ꯍꯛꯁꯤ ꯇꯠꯂꯕꯅꯤ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯁꯤꯒꯗꯤꯁꯦ ꯈꯪꯗꯕ ꯑꯃ ꯍꯦꯛ ꯍꯥꯠꯂꯝꯕ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯂꯛꯄꯅꯔꯥ ꯁꯔꯀꯥꯔꯅ ꯈꯪꯗꯕꯩ ꯅꯠꯇ꯭ꯔꯒ ꯃꯥꯁꯤ ꯇꯥꯏꯝꯂꯤ ꯑꯦꯛ ꯇꯧꯗꯕꯩꯔꯥ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯅꯤꯅ ꯍꯥꯏꯕꯤꯈꯤꯕꯗꯧꯅ ꯃꯁꯤ ꯑꯦꯛ ꯇꯧꯔꯒꯗꯤ ꯃꯁꯤ ꯄꯣꯠꯁꯤ ꯊꯤꯡꯕ ꯌꯥꯕ꯭ꯔꯥ ꯇꯁꯦꯡꯕꯗꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯀꯥꯡꯂꯨꯞ ꯍꯥꯏꯇꯥꯔꯦꯀꯣ ꯖꯤꯕ ꯀꯥꯡꯂꯨꯞꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯩꯈꯣꯏ ꯏꯪꯒ꯭ꯔꯥꯖꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ a man's skin is nearer to him than his shirt ꯑꯅ ꯃꯉꯣꯟꯗ ꯏꯍꯥꯟ ꯍꯥꯟꯅ ꯐꯥꯎꯕ ꯆꯩꯅꯥꯁꯦ ꯃꯁꯤꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯃꯈꯛ ꯃꯁꯤꯒꯤ ꯀꯩꯅꯣꯃꯈꯛ ꯔꯤꯌꯦꯛꯁꯟ ꯑꯃꯈꯛꯇꯤ ꯂꯩꯐꯝ ꯁꯣꯏꯗꯅ ꯊꯣꯛꯑꯦꯕ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯤ ꯑꯅꯤ ꯁꯤꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯟ ꯃꯈꯜ ꯑꯅꯤꯈꯛ ꯑꯃꯗꯤ ꯉꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯃꯅ ꯆꯠꯊꯔꯤ ꯇꯧꯔꯤ ꯀꯩꯅꯣꯗ ꯁꯤꯔꯤꯕꯁꯤꯡꯗꯨꯒꯤ ꯏꯃꯨꯡ ꯂꯩꯀꯥꯏ ꯁꯤꯗꯩꯗ ꯍꯥꯟꯅ ꯐꯛꯇ ꯐꯥꯎꯋꯦꯕ ꯑꯗꯒꯤ ꯁꯤꯗꯩ ꯈꯔ ꯆꯥꯎꯊꯣꯔꯒ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯗꯒꯤ ꯃꯥꯒꯤ ꯁ꯭ꯇꯦꯠ ꯁꯨꯃꯥꯏꯅ ꯈꯔ ꯑꯦꯔꯤꯌꯥꯁꯦ ꯁꯨꯝ ꯐꯥꯎꯔꯛꯑꯦꯕ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯗꯦꯜꯂꯤꯗ ꯅꯣꯔꯠ ꯏꯁꯇꯒꯤ ꯑꯃ ꯁꯤꯔꯒꯗꯤ ꯍꯣꯜ ꯅꯣꯔꯠ ꯏꯁꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯁꯨ ꯑꯃ ꯑꯣꯏꯔꯛꯑꯦꯕ ꯑꯗꯒꯤ ꯗꯦꯜꯂꯤꯗ ꯁꯤꯔꯤꯗꯨꯅ ꯃꯅꯤꯄꯨꯔ ꯑꯣꯏꯔꯒꯅ ꯃꯅꯤꯄꯨꯔꯅ ꯏꯁꯨ ꯑꯃ ꯆꯥꯎꯋꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯔꯤꯌꯥꯗꯨꯒꯤ ꯑꯣꯏꯕ ꯄꯣꯠ ꯈꯔ ꯄ꯭ꯔꯣꯇꯦꯁ ꯇꯧꯖꯅꯕ ꯗꯤꯃꯣꯀ꯭ꯔꯦꯇꯤꯀꯦꯂꯤ ꯇꯧ ꯍꯥꯏꯕꯅꯤ ꯉꯁꯥꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯗꯒꯤ ꯀꯦꯔꯂꯥ ꯍꯥꯏ ꯀꯣꯔꯠꯅ ꯍꯥꯏꯒꯤꯗꯨ ꯗꯤꯃꯣꯀ꯭ꯔꯦꯇꯤꯀꯦꯂꯤ ꯑꯩꯈꯣꯏꯅ ꯗꯤꯃꯥꯟ ꯑꯃ ꯇꯥꯟꯕꯗꯤ ꯌꯥꯏꯌꯦꯕ ꯑꯟꯗꯤꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯅ ꯇꯥꯟꯒꯅꯨ ꯍꯥꯏꯕꯅꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯇꯥꯝꯅꯤ ꯇꯥꯛꯄꯤꯔꯤꯕ ꯑꯥꯏꯟ ꯌꯥꯗꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤꯕ ꯀꯣꯔꯠꯅꯁꯨ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯟꯗꯤꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯕꯟꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯤꯉꯣꯟꯗ ꯍꯔꯥꯁꯃꯦꯟ ꯄꯤꯕꯗꯨꯅꯦꯕ ꯑꯩꯅ ꯄ꯭ꯔꯣꯇꯦꯁ ꯑꯃꯈꯛ ꯇꯧꯕ ꯌꯥꯏꯑꯕ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯗꯤ ꯇꯥꯝꯅꯤ ꯍꯥꯏꯗꯣ ꯑꯩ ꯆꯨꯝꯃꯦꯅ ꯂꯧꯖꯩ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯒꯣꯔꯃꯦꯟꯅ ꯇꯥꯏꯝꯂꯤ ꯑꯦꯛꯁꯟꯁꯤ ꯇꯧꯕꯤꯔꯛꯇ꯭ꯔꯕꯅꯤ나 ꯑꯩꯈꯣꯏꯅ ꯃꯗꯨ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯎꯠꯇ꯭ꯔꯒꯗꯤ ꯃꯗꯨ ꯇꯨꯃꯤꯟꯅ ꯇꯣꯛꯈꯤꯗ꯭ꯔ ꯑꯩ ꯑꯀꯤꯕ ꯑꯃ ꯂꯩꯌꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯍꯣꯠ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯣꯡꯖꯨ ꯅꯥꯄꯝ ꯂꯩꯀꯥꯏꯗꯒꯤ ꯑꯃ ꯁꯤꯕꯗꯨꯒ ꯅꯣꯡꯃꯩꯕꯨꯡꯗꯒꯤ ꯑꯃ ꯁꯤꯔꯤꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟꯒꯤ ꯀꯣꯏꯁꯟ ꯑꯃꯈꯛ ꯄꯨꯂꯤꯁꯅ ꯃꯇꯝ ꯆꯥꯅ ꯑꯦꯛ ꯇꯧꯔꯛꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯐꯖꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯁꯣꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯒꯤ ꯖꯦꯁꯤꯁꯤꯡ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯑꯄꯦꯟꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ ꯀ꯭ꯂꯨ ꯈꯔ ꯍꯤꯟꯁ ꯈꯔ ꯄꯨꯊꯣꯛꯄꯒꯤ ꯂꯝꯕꯤ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯑꯗꯨꯅ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯥꯏꯔꯤꯕ ꯒꯃꯦꯟ ꯑꯣꯏꯒꯦꯔꯥ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯒꯦꯔꯥ ꯑꯣꯔ ꯀꯔꯤꯅꯣ ꯑꯃ ꯑꯩꯈꯣꯏꯗ ꯏꯊꯥ ꯊꯥꯖꯗꯕ ꯑꯃꯈꯛ ꯌꯥꯎꯕꯁꯤꯅꯅꯦꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯍꯦꯛꯇ ꯂꯣꯁꯦ ꯄꯥꯏꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯇꯧꯅꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯏꯁꯦ ꯁꯦ ꯃꯣb ꯖꯁꯇꯤꯁꯀ ꯊꯣꯛꯂꯛꯏꯁꯦ ꯍꯧꯖꯤꯛ ꯇꯥꯃꯤꯅ ꯐꯖꯅꯕꯨꯗꯤ ꯊꯝꯕꯤꯈ꯭ꯔꯦ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯏꯕꯤꯗꯦꯟꯁ ꯃꯌꯥꯝ ꯈꯣꯝꯖꯤꯜꯂꯀꯥꯟꯁꯤꯗꯩꯗ ꯄꯣꯠꯁꯤ ꯍꯦꯛꯇ ꯃꯥꯡꯉ ꯀꯦꯁ ꯍꯦꯛꯇ ꯇꯣꯛꯈꯤꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯀꯣꯔꯠꯇ ꯆꯠꯈꯤꯕ ꯃꯇꯝꯗ ꯆꯍꯤ ꯀꯌꯥ ꯆꯪꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯖꯨꯗꯤꯁꯤꯌꯔꯤ ꯁꯤꯁꯇꯦꯝꯁꯤꯗ ꯇꯥꯝꯅꯤꯅ ꯈꯪꯕꯤꯔꯦ ꯀꯦꯁ ꯑꯃꯗ ꯆꯍꯤ ꯀꯌꯥꯗ ꯂꯣꯏꯒꯗꯒꯦ ꯁꯤ ꯍꯥꯏꯕ ꯉꯝꯗꯦ ꯍꯧꯖꯤꯛ ꯈꯤꯇꯪ ꯊꯨꯔꯤꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁ ꯑꯃ ꯈꯔ ꯊꯨꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯁꯤꯚꯤꯜ ꯀꯦꯁ ꯃꯌꯥꯝꯁꯤꯗꯤ ꯍꯧꯖꯤꯛ ꯄꯩꯔꯒ ꯂꯩꯕꯅꯦꯕ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝꯁꯤꯗꯩꯗ ꯑꯉꯛꯄꯗ ꯖꯨꯗꯤꯁꯤꯌꯔꯤ ꯁꯤꯁꯇꯦꯝꯁꯤꯗ ꯀꯦꯁ ꯃꯌꯥꯝ ꯄꯦꯟꯗꯤꯡ ꯂꯩꯌꯦꯕ ꯃꯁꯤꯅ ꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯖꯨꯗꯤꯁꯤꯌꯔꯤ ꯁꯤꯁꯇꯦꯝꯁꯤꯗꯩꯗ ꯊꯥꯖꯕꯒꯤ ꯆꯥꯡꯁꯤ ꯍꯟꯊꯔꯛꯑꯦꯕ ꯑꯗꯨꯅ ꯖꯁꯇꯤꯁꯁꯤ ꯊꯦꯡꯉꯒꯗꯤ ꯗꯤꯅꯥꯏ ꯇꯧꯏ ꯍꯥꯏꯕ ꯍꯥꯏꯅꯕ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯤꯅ ꯊꯦꯡꯉꯒ ꯑꯩꯈꯣꯏꯒꯤ ꯁꯥꯈꯤ ꯁꯥꯕꯣꯟ ꯃꯥꯡꯁꯤꯜꯂꯛꯄ ꯑꯗꯒꯤ ꯑꯦꯄ꯭ꯂꯤꯀꯥꯟꯗꯁꯨ ꯃꯤꯅꯤꯡꯁꯤ ꯄꯣꯛꯂꯛꯄꯗꯒꯤ ꯇꯟꯊꯔꯛꯄ ꯄꯩꯁꯥ ꯆꯪꯉꯛꯄ ꯋꯥꯔꯛꯄ ꯃꯌꯥꯝꯁꯤꯅ ꯄꯣꯠꯁꯤꯡꯁꯤ ꯂꯣꯏꯅ ꯃꯌꯥꯏ ꯆꯝꯃꯛꯄꯅꯤꯅ ꯍꯧꯖꯤꯛ ꯁꯥꯔꯤꯉꯩꯗ ꯌꯍꯧꯕ ꯄꯣꯠꯁꯤꯗ ꯒꯤꯔꯤ ꯇꯧꯔꯒ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯕꯟꯅꯤ ꯈꯪꯗꯦ ꯁ꯭ꯇ꯭ꯔꯥꯏꯛꯅꯤ ꯈꯪꯗꯦ ꯊꯨꯒꯥꯏꯕ ꯌꯥꯈꯥꯏꯕ ꯇꯧꯔꯒ ꯒꯣꯔꯃꯦꯟꯁꯦ ꯈꯤꯇꯪ ꯇꯥꯔꯒ ꯑꯦꯛꯁꯟ ꯈꯔ ꯇꯧꯔꯛꯀꯗꯣꯏ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯩ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕꯗꯤ ꯁꯤꯔꯤꯕ ꯑꯉꯥꯡ ꯑꯅꯤꯃꯛ ꯑꯃꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯒꯤ ꯂꯝꯗ ꯂꯣꯏ ꯁꯤꯔꯨꯕ ꯂꯥꯏꯕꯛ ꯈ꯭ꯋꯥꯏ ꯊꯤꯕꯁꯦ ꯑꯗꯨꯅ ꯃꯤꯁꯤꯡꯁꯤꯒꯤ ꯑꯁꯥꯎꯕꯁꯤꯅ ꯀꯝꯃꯨꯅꯤꯇꯤꯗꯨꯗ ꯄꯥꯟꯕꯗꯧꯅ ꯊꯣꯛꯈꯤꯕ ꯇꯁꯦꯡꯕꯗꯤ ꯃꯣꯏꯗ ꯇꯥꯏꯅꯕꯗꯤ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯗꯨꯗ ꯁꯤꯔꯨꯕꯅꯤꯅ ꯃꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯗꯒꯤ ꯃꯤꯅ ꯈꯤꯇꯪ ꯏꯅꯤꯁꯤꯌꯦꯇꯤꯞ ꯂꯧꯕꯤꯔꯒ
ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯈꯨꯟꯗ ꯊꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯊꯤꯁꯤꯒ ꯍꯥꯏꯕꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯕ ꯄꯣꯠꯁꯤ ꯃꯥꯡ ꯊꯥꯅ ꯊꯣꯛꯂꯛꯀꯗꯧꯗꯣ ꯈꯤꯇꯪ ꯇꯞ ꯇꯞ ꯇꯧꯕꯗꯨꯗ ꯃꯌꯥꯝꯁꯤꯅ ꯋꯥꯔꯧꯗꯅ ꯀꯟꯈꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯑꯗꯨꯅꯗꯤ ꯇꯥꯕꯅꯤ ꯉꯔꯥꯡ ꯅꯍꯥꯟ ꯀꯝꯃꯨꯅꯤꯇꯤ ꯑꯃꯗ ꯁꯣꯛꯍꯟꯕ ꯆꯨꯝꯗꯦ ꯀꯥꯏꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯣꯡꯗꯣꯔꯛꯏꯁꯦ ꯇꯁꯦꯡꯕꯗꯤ ꯑꯗꯨꯒꯤ ꯄꯣꯠ ꯑꯝꯇꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯇꯧꯔꯤꯕ ꯊꯧꯗꯧꯗꯨꯅ ꯃꯥꯜꯍꯟꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯇꯁꯦꯡꯕꯗꯤ ꯃꯇꯝ ꯆꯥꯅ ꯒꯣꯔꯃꯦꯟꯅ ꯊꯕꯛ ꯂꯧꯈꯠꯄꯗ ꯊꯤꯟꯊꯕ ꯍꯥꯏꯕ ꯇꯥꯏ ꯍꯧꯖꯤꯛ ꯃꯣꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯦ ꯖꯔ 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 ꯇꯧꯔꯒ ꯑꯗꯒꯤ ꯃꯔꯥꯜ ꯂꯩꯕ ꯆꯤꯡꯅꯕ ꯄꯣꯠ ꯈꯔ ꯑꯇꯩꯁꯨ ꯑꯃꯅ ꯎꯈ꯭ꯔꯨꯜ ꯆꯠꯂ ꯁꯤꯔꯨꯏꯅꯤ ꯑꯃꯅ ꯂꯤꯂꯣꯡ ꯆꯠꯂ ꯁꯤꯔꯨꯏꯅꯤ ꯀꯔꯝꯍꯥꯏꯅ ꯁꯤꯔꯨꯏꯅꯣꯗꯣ ꯃꯁꯥ ꯃꯁꯥꯅ ꯁꯤꯖꯔꯦꯅ ꯈꯜꯂꯁꯨ ꯀꯗꯥꯏꯗꯒꯤ ꯃꯤ ꯃꯔꯝꯗ ꯆꯠꯂ ꯁꯤꯕ ꯀꯥꯏꯁꯦ ꯌꯥꯝꯅ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯃꯌꯥꯝ ꯊꯣꯛꯂꯛꯏꯕ ꯁꯤꯗ ꯁꯄ꯭ꯂꯤꯃꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡꯒꯤ ꯄ꯭ꯔꯁꯥꯟꯇ ꯂꯤꯂꯣꯡꯗ ꯁꯤꯔꯨꯔꯤꯕꯁꯦ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯦꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤꯀꯣ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯑꯗꯣ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯃꯤꯒꯤ ꯂꯝꯗ ꯆꯠꯂꯒ ꯁꯤꯕꯁꯤ ꯍꯣꯁꯇꯦꯜꯒꯨꯝꯕꯗ ꯇꯧꯕꯗꯤ ꯌꯥꯏꯀꯣ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯍꯣꯁꯇꯦꯜ ꯀꯥꯗ ꯁꯤꯗꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕꯗꯨ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯃꯅꯤ ꯑꯗꯨ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯕ ꯆꯠꯄ ꯈꯣꯠꯄꯗ ꯑꯗꯨꯒꯨꯝꯕ ꯍꯣꯁꯇꯦꯜ ꯀꯩꯅꯣꯗ ꯃꯤꯒꯤ ꯂꯝꯗꯨꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯁꯤꯜꯂꯒ ꯁꯤꯔꯝꯃꯦ ꯍꯥꯏꯕꯁꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯨꯂꯤꯁꯅ ꯍꯦꯠ ꯑꯁꯤꯗꯤ ꯕꯦꯔꯥ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯃꯐꯝꯁꯨ ꯑꯣꯏꯕꯅꯤꯅ ꯍꯥꯟꯅ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯒꯤ ꯑꯇꯩ ꯑꯇꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯁꯤꯅꯤ ꯁ꯭ꯇꯦꯠ ꯒꯃꯦꯟꯁꯨ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯂꯩꯐꯝ ꯊꯣꯛꯄꯅꯦꯕ ꯃꯔꯨꯑꯣꯏꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯁꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯦ ꯃꯁꯤꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕꯁꯤ ꯊꯤꯐꯝ ꯊꯣꯛꯄ꯭ꯔꯥ ꯑꯗꯨꯗꯤ ꯃꯌꯨꯝꯗꯩꯁꯨ ꯑꯗꯨꯗꯨ ꯇꯧꯋꯦꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯃꯌꯨꯝꯗꯒꯤ ꯐꯠ 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 ꯍꯪꯉꯅꯤ ꯑꯀꯣꯏꯕ ꯃꯌꯥꯝꯗꯣ ꯍꯪꯉꯅꯤ ꯗꯔꯀꯥꯔ ꯂꯩꯔꯒ ꯐꯥꯒꯠꯂꯅꯤ ꯑꯗꯒꯤ ꯑꯗꯨꯗꯨ ꯍꯥꯏꯗꯅ ꯄꯨꯂꯤꯁꯅ ꯌꯥꯝ ꯊꯨꯅ ꯂꯧꯍꯧꯔꯕꯗꯤ ꯁꯥꯏꯟꯇꯤꯐꯤꯛ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯍꯧꯔꯕꯗꯤ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯗꯦꯟ ꯁꯣꯝꯗ ꯎꯈ꯭ꯔꯨꯜꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯅꯟꯗ ꯁꯤꯡ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯇꯥꯡꯈꯨꯜ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯦ ꯈꯕꯔꯒꯤ ꯋꯥꯅꯤꯀꯣ ꯑꯗꯩꯗꯤ ꯀꯧꯔꯦ ꯍꯥꯏꯔꯦ ꯆꯠꯄ ꯌꯥꯏ ꯃꯤꯑꯣꯏꯕ ꯑꯃꯅꯤꯅ ꯅꯍꯥ ꯑꯃꯅꯤꯅ ꯑꯗꯨ ꯆꯠꯂꯒ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯔꯦ ꯁꯤꯔꯦ ꯑꯗꯨ ꯊꯥꯛꯂꯣꯅ ꯄꯥꯏꯁꯤꯜꯂꯦꯔꯒ ꯀꯔꯤꯒꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤ ꯊꯤꯕ ꯇꯥꯏꯌꯦꯕ ꯑꯗꯨ ꯅꯠꯇꯗꯅ ꯊꯦꯡꯊꯔꯛꯄꯗꯨꯅ ꯑꯗꯨꯗꯤ ꯇꯥꯡꯈꯨꯜꯅ ꯑꯗꯨ ꯇꯧꯔꯦ ꯃꯩꯇꯩ ꯑꯃ ꯍꯥꯠꯂꯦ ꯑꯗꯒꯤ ꯃꯨꯁꯂꯤꯝꯅ ꯃꯩꯇꯩ ꯑꯃ ꯍꯥꯠꯂꯦ ꯁꯣꯝꯗ ꯆꯠꯈꯤꯗꯧꯔꯦꯕ ꯍꯥꯠꯂꯤꯕꯗꯨꯗꯤ ꯇꯥꯡꯈꯨꯜꯅ ꯍꯥꯠꯄ ꯅꯠꯇꯦ ꯃꯨꯁꯂꯤꯝꯅ ꯍꯥꯠꯄ ꯅꯠꯇꯦ ꯇꯥꯡꯈꯨꯜ ꯃꯔꯛꯇꯒꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯑꯃꯅꯤ ꯅ ꯇꯧꯔꯝꯕ ꯌꯥꯏ ꯁꯣꯝꯗꯁꯨ ꯃꯨꯁꯂꯤꯝ ꯃꯔꯛꯇꯒꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯑꯃꯅꯤ ꯇꯧꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯩꯇꯩ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯅ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨ ꯍꯥꯏꯔꯦꯗꯅ ꯃꯩꯇꯩ ꯄꯨꯝꯅꯃꯛꯅ ꯑꯗꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛꯅ ꯑꯗꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯇꯥꯡꯈꯨꯜ ꯄꯨꯝꯅꯃꯛꯅ ꯇꯧꯔꯦꯅ ꯍꯥꯏꯕꯁꯤ ꯌꯥꯗꯦꯕ ꯑꯗꯨ ꯄꯨꯝꯅꯃꯛꯁꯦ ꯃꯄꯨꯡꯁꯦ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯀꯩꯅꯣꯁꯤ ꯁꯔꯀꯥꯔꯅ ꯂꯧꯒꯗꯕꯅꯦꯕ ꯄ꯭ꯔꯖꯥꯁꯨ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯑꯗꯨ ꯄ꯭ꯔꯖꯥꯅ ꯀꯔꯤꯝ ꯌꯥꯎꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦ ꯑꯣꯖꯥꯁꯨ ꯇꯥꯛꯄꯤꯔꯤꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯗꯤ ꯖꯁꯇꯤꯁꯁꯦ ꯐꯪꯉꯛꯇꯕꯗꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯁꯇ ꯃꯅꯤꯄꯨꯔꯗ ꯀꯜꯆꯔ ꯑꯃ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯕꯟ ꯇꯧꯗ꯭ꯔꯒꯗꯤ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯊꯣꯛꯇ꯭ꯔꯒꯗꯤ ꯃꯩ ꯊꯥꯗ꯭ꯔꯒꯗꯤ ꯁꯔꯀꯥꯔꯒꯤ ꯑꯦꯇꯦꯟꯁꯟ ꯆꯪꯗꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯥꯛꯏꯁꯦ ꯋꯥꯔꯤꯝꯗ ꯍꯧꯖꯤꯛꯃꯛ ꯊꯣꯛꯏꯕ ꯄꯤꯇꯔꯟꯖꯟꯒꯤ ꯄ꯭ꯔꯁꯥꯟꯇꯒꯤ ꯁꯤꯔꯤ ꯄꯣꯁꯇ ꯀꯁꯣꯡ ꯈꯨꯂꯦꯟꯗ ꯊꯥꯖꯤꯜꯂꯒ ꯂꯤꯂꯣꯡꯗ ꯊꯥꯖꯤꯜꯂꯒ ꯑꯣꯖꯥꯅ ꯍꯥꯏꯈꯤꯕꯗꯨ ꯇꯁꯦꯡꯅ ꯍꯥꯏꯕ ꯀꯥꯟꯗ ꯊꯤꯀꯠꯄꯗ ꯂꯪꯂꯥꯡꯁꯤꯡ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯇꯁꯦꯡꯅ ꯊꯧꯅꯥ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯃꯨꯏꯐꯥꯒꯤ ꯑꯩꯈꯣꯏ ꯀꯟꯚꯣꯏ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯦ ꯍꯥꯏꯕꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯊꯤꯡꯕ ꯉꯝꯃꯤ ꯊꯤꯡꯕ ꯐꯥꯎꯗ ꯃꯥꯅ ꯊꯧꯅꯥ ꯂꯩꯅ ꯊꯤꯡꯕ ꯉꯝꯃꯤ ꯑꯗꯨꯒꯗꯤ ꯀꯩꯗꯧꯕꯒꯤ ꯊꯤꯡꯕ ꯉꯝꯃꯣꯏꯗꯣꯏꯅꯣ ꯄꯣꯠꯁꯦ ꯂꯩ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯕꯟꯁꯤ ꯐꯠꯇꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯏꯜꯂꯤꯒꯦꯜ ꯐꯅ ꯍꯥꯏꯔꯒꯁꯨ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯀꯜꯆꯔ ꯑꯃ ꯂꯩꯁꯦ ꯒꯣꯔꯃꯦꯟꯒꯤ ꯃꯥꯒꯤ ꯁ꯭ꯄꯤꯗꯤ ꯖꯁꯇꯤꯁ ꯇꯥꯏꯝꯂꯤ ꯑꯦꯛ ꯇꯧꯗꯕꯁꯤꯒꯤ ꯀꯜꯆꯔꯁꯤꯅ ꯄꯣꯛꯍꯟꯕ꯭ꯔꯥ ꯑꯗꯨꯅꯤ ꯃꯗꯨꯃ ꯁꯣꯏꯗꯅ ꯄꯣꯛꯍꯜꯂꯦ ꯍꯥꯏꯕꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯔꯛꯁꯤꯗ ꯁꯩꯃꯣꯕꯤꯅꯁꯨ ꯍꯥꯏꯈꯤꯕ ꯁꯖꯅꯁꯨ ꯍꯥꯏꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯖꯁꯇꯤꯁ ꯗꯤꯂꯦ ꯖꯁꯇꯤꯁ ꯗꯤꯅꯥꯏꯠꯁꯦ ꯉꯔꯥꯡ ꯅꯍꯥꯟ ꯆꯤꯞ ꯖꯁꯇꯤꯁ ꯃꯌꯥꯝꯒꯤ ꯑꯗꯨꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯒꯤ ꯀꯣꯟꯐꯔꯦꯟꯁꯇ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯆꯤꯞ ꯖꯁꯇꯤꯁ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯀꯞꯄꯦꯕꯨ ꯍꯥꯏ ꯈꯕꯔ ꯈꯔꯗꯗꯤ ꯃꯄꯤ ꯇꯩꯊꯣꯛꯑꯒ ꯏꯪꯂꯤꯁ ꯄꯦꯄꯔ ꯈꯔꯗ ꯊꯦꯡꯅꯩꯑꯕ ꯑꯗꯨꯗ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯖꯁ 94,000 ꯗꯔꯀꯥꯔ ꯂꯩꯕ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯗꯨꯗ 21,000ꯅꯦꯕ ꯇꯪꯈꯥꯏ ꯑꯃ ꯋꯥꯠꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯌꯥꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯖꯁꯇꯤꯁ ꯗꯤꯂꯦ ꯖꯁꯇꯤꯁ ꯗꯤꯅꯥꯏꯠꯇꯣ ꯑꯗꯨꯝ ꯊꯣꯛꯄ ꯇꯥꯕ ꯃꯤ 10ꯅ ꯕꯤꯆꯥꯔ ꯇꯧꯒꯗꯕꯗꯨ ꯃꯤ ꯑꯃꯈꯛꯅ ꯇꯧꯔꯒꯗꯤ ꯑꯅꯤꯈꯛꯅ ꯇꯧꯔꯒꯗꯤ ꯃꯗꯨ ꯌꯥꯔꯔꯣꯏꯕ ꯍꯣꯏ ꯑꯗꯨꯅ ꯉꯁꯥꯏ ꯖꯨꯗꯤꯁꯤꯌꯥꯔꯤ ꯑꯩ ꯀꯟꯈꯠꯄꯒꯤ ꯅꯠꯇꯦꯀꯣ ꯒꯃꯦꯟꯅ ꯍꯥꯞꯀꯗꯕꯅꯦꯕ ꯁꯤꯁꯨ ꯀꯣꯔꯠ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯒꯗꯕꯅꯤ ꯐꯦꯃꯤꯂꯤ ꯀꯣꯔꯠ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯦꯁ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯃꯈꯛꯇꯅꯤ ꯍꯧꯖꯤꯛ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯁꯟ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯟ ꯁꯦꯁꯟ ꯖꯖ ꯂꯥꯛꯄꯗ ꯑꯃꯃꯝꯕꯨꯗꯤ ꯄꯤꯔꯦ ꯑꯗꯣ ꯍꯥꯟꯅꯗꯤ ꯑꯃꯈꯛꯅ ꯑꯦꯟꯇꯥꯌꯔ ꯃꯅꯤꯄꯨꯔꯁꯤ ꯆꯠꯂꯝꯃꯤꯕꯅꯦꯕ ꯑꯗꯨꯅ
ngasai ki court na tapthar ibigi maramchi investigation tapthar panina tawri ba thoi ba thodo wa thong asi thokri ba chi thami manungda ani manungda court ta charge thagalakte aba chahi kaya ge matung da thagal aba adordi investigation da chahi manga am tara am changa ba adur court ju chahi ani hum di bichar tawdori mi adur ju saki darkar leidoni saki du ju police na saman chalaga purakadori mi aise court kan banataba maduda court na chu madu malam chada no kil anina nakal amana mu yai thok tawdi just the hype tare dana adugumba proper functioning le tawgadam na ba adu maru aina investigation se asi aina khangdabana ra police ki akhoi ki investigation se karmain tawbana mi ga topada akhoi ki tv da crime patrol gan toriba sony ki channel la ai nuti gi yangjai masak chogang khangdaba mi ma sil leramada madu mobile gi matengna kana kano kalikona pat torga du gi mechanism do adu oithoktabana te ko oithokpa ngaktan akhoi gi kano da ulipse aduga live okay da su ama ulibni thoki ba mayam ama matha du onthoga adu akhoi gi se da su akhoi na tabada naharo lalhoba singi paisa khaibi gi khotpa gi mobile da tawbo khotpa si asiti thingba ngam hana tayaba paisa gi oibani na la ko hum adu gi pandokan mapa du lerim ge khotlam ge da that means mobile du akhoi gi leiriba fajana taweba adu sida rape ki matang da mob justice ki matang da adagidi mafam amada sirami haji matang da kari gi tawdrim na ba adu mada kari gi tawdrim na ba ai gi social activist oiriba mayam gi khala laujariba mobi gi ai gi sajan gi tepti tawine tawe jide moi loi haire ba ai ga jide fajana tawe haire na adu kai du daino egona la lo ba sokot pa su leite drug sa ba sokot pa su leite pen da ba mayam ma sarkar gi du di ai du mai ni there is no governance in Manipur se chu mai ni jina phabya bro yam phai akhoi ozam na habi posi akhoi ozamu bigumba ozagumba akhoi gumba idi mobile tipping si phadana tawre aduga tasinama criminal urba singdi tasinama madda tipping trokanda magi criminal justice pi na bkhona de havni secondly akhoi manipur da judiciary lamda sotrebse akhoi just mayam hakada ukil mayam hakada gi masing si yamna lu oibi porm lere aduga manipur police masing dama dam lere gasu akhoi muipa sang thingbang ngam criminal justice si ta thawai yawdo mumba akhoi AK-47 adagi MP5 kumbadi no mai safa ba akogi BP bullet kadi yamna leiba duga justice system di sothrakpani adu kari dagi no masi sothri se kari maram no having matang do akoi break am tang lojaga break ke matang do tunan jar ke impact tv gi Manung Hutna biyang tadan leibi kuirabagi tungda punbasi nungai Sumi Madi kari tawre mage se double strengthening sing pamali Mangonda PU double strength liver tonic Lipsap DS. Lipsap DS double strand liver tonic. break ke matung da membo makana tram oxari loina na khoi ngasi khana zerbe topic asi manipur ban general strike mayam na toi na khogi manipur da yam toi na thing musi maru na sarkar gi thausil asoiba sarkar na timely act to da bagi ne habi gi matang to din akta movie de mulak sang se maru na khogi nupi rape to bo haire yum mai tharam bo haire mi halam bo haire masi mayam sa akogi uncountable numbers si manipur thok tona lamne adu masi akogi nupi rape to ha ga sudum rape si dum lakpa adagdi mi hale sudum mi habi thausi leftna sum chathri se tasinama criminal justice system za manipur sarkar gi makai de authority gi mai gi exemplary over punishment masi to si ya de habi poto lebak praja miam da sakana mayek thon uttabuduna maru criminal activities se to hone bu khan se pokpanin lobra aduga criminal akogi system si phadana tawraga so jail da legida se thani ge leramba ahum ge leramba dagi hapta am leramba simaina to posna praja miam da aki se phawdo dagi mi ha la so rep to su ya ba post lakpanin khan brata hoi hojik lai se tasking na hargadi sai tamni namse panmari pamgre judicial system gi asoi bakra haigadra ason bakra haigadra madu khoi khara palam da yaroi adagi mapung na investigation police ki sarukta soli haibasma aisu thamjaningi
ꯃꯄꯨꯡ ꯑꯣꯏꯅ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯌꯥꯝ ꯂꯩꯔꯦ ꯑꯥꯔꯝ ꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯆꯥꯛ ꯃꯌꯥꯝ ꯄꯤꯒꯗꯧꯕꯗꯤ ꯋꯥꯠꯂꯤ ꯑꯩ ꯆꯞ ꯆꯥꯅ ꯑꯩ ꯔꯦꯀꯣꯔꯗꯃꯛꯇꯤ ꯇꯧꯖꯕꯗꯤ ꯅꯠꯇꯦ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯗ ꯑꯥꯏ.ꯑꯣ.ꯗꯤ 13 ꯀꯨꯜꯂꯣꯝ ꯂꯩꯔꯒ ꯑꯥꯏ.ꯑꯣ.ꯁꯤꯡꯗꯨꯅ ꯇꯣꯡꯅꯅꯕ ꯒꯥꯔꯤꯗꯤ ꯑꯅꯤꯗꯩ ꯍꯦꯟꯅ ꯐꯪꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕ ꯑꯗꯨꯅ ꯀꯦꯁ ꯃꯌꯥꯝꯗꯣ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯑꯥꯏ.ꯑꯣ. ꯑꯃꯅ ꯒꯥꯔꯤ ꯑꯃ ꯄꯨꯔ ꯆꯠꯈ꯭ꯔꯒ ꯁꯣꯝꯗ ꯑꯥꯏ.ꯑꯣ. ꯑꯃ ꯇꯣꯡꯅꯤꯡꯉꯥꯏ ꯂꯩꯍꯧꯗꯕ ꯑꯗꯒꯤ ꯒꯥꯔꯤ ꯂꯩꯔꯤꯁꯤꯡꯁꯤꯒꯤ ꯊꯥꯎ ꯅꯨꯡ ꯐꯖꯅ ꯍꯥꯟꯕ ꯋꯥꯠꯂꯛꯄ ꯁꯤꯒꯨꯝꯕ ꯒꯃꯦꯟꯒꯤ ꯑꯣꯏꯕ ꯑꯍꯣꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯆꯥꯛꯁꯤ ꯄꯤꯕꯗ ꯈꯔ ꯋꯥꯠꯄ ꯑꯗꯒꯤ ꯑꯥꯏ.ꯑꯣ. ꯑꯣꯏꯒꯗꯧꯔꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤ ꯃꯄꯨꯡ ꯐꯥꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯁꯦ ꯈꯔ ꯋꯥꯠꯄꯒꯨꯝꯕ ꯑꯃ ꯌꯥꯎꯕ ꯍꯧꯖꯤꯛꯄꯨꯗꯤ ꯐꯖꯅ ꯇꯧꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯈꯔ ꯃꯍꯧꯁꯥ ꯅꯠꯇ꯭ꯔꯦꯗꯤ ꯍꯧꯖꯤꯛ ꯉꯔꯥꯡ ꯅꯍꯥꯟ ꯑꯉꯥꯡ ꯁꯤꯔꯦ ꯊꯧꯔꯤ ꯌꯥꯜꯂꯝꯃꯦꯒ ꯇꯧꯕꯗꯣ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀ ꯄꯨꯗꯅ ꯏꯟꯀ꯭ꯋꯦꯁꯀ ꯇꯧꯕꯒ ꯇꯧꯔꯦ ꯊꯥꯏꯅꯗꯤ ꯍꯦꯛꯇ ꯅꯣꯡꯃꯩ ꯄꯥꯜꯂ ꯁꯤꯔꯦꯔꯒ ꯄꯨꯂꯤꯁꯅ ꯍꯦꯛꯇ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂ ꯄꯨꯈꯤꯕꯒꯤ ꯊꯕꯛꯇꯣ ꯍꯧꯖꯤꯛꯇꯤ ꯈꯔꯗꯤ ꯍꯟꯊꯔꯦ ꯃꯔꯝꯗꯤ ꯏꯕꯤꯗꯦꯟꯁ ꯃꯥꯡꯕꯁꯦ ꯈꯤꯇꯪ ꯍꯟꯊꯔꯦ ꯑꯗꯨꯅ ꯂꯨꯔꯩꯗꯤ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯞꯁꯟ ꯍꯥꯏꯕ ꯄꯣꯠ ꯑꯃꯒ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯀꯔꯞꯁꯟꯁꯤ ꯏꯠꯁ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯗꯧꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯗ ꯌꯥꯅꯤꯡꯕꯗꯧꯅ ꯇꯧꯔꯕꯅꯤꯅ ꯑꯔꯥꯟꯕ ꯃꯌꯥꯝꯗꯨ ꯆꯨꯝꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯗꯩꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯛꯄ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒ ꯑꯗꯒꯤ ꯃꯆꯥꯛ ꯃꯊꯨꯝ ꯒꯃꯦꯟꯒꯤ ꯈꯔ ꯋꯥꯠꯄꯁꯤꯒ ꯑꯅꯤꯁꯤꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯁꯣꯟꯊꯔꯛꯄ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯛ ꯀꯩꯗꯧꯒꯤ ꯀꯣꯔꯠ ꯌꯧꯔꯀꯥꯟꯗ ꯄꯣꯠ ꯃꯌꯥꯝꯁꯤ ꯑꯃꯨꯛ ꯃꯆꯥꯛ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯗꯤ ꯀꯣꯔꯠꯇꯗꯤ ꯑꯆꯨꯝꯕ ꯄꯣꯠ ꯃꯥꯏ ꯁꯥꯈꯤ ꯁꯥꯕꯣꯟꯗꯨꯅ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯣꯏꯔꯀꯥꯟꯗꯨꯗ ꯃꯔꯥꯜ ꯂꯩꯇꯦꯗ ꯂꯦꯞꯀꯗꯧꯅꯤꯅ ꯃꯆꯥꯛꯇꯨ ꯌꯥꯎꯔꯛꯇ꯭ꯔꯒꯗꯤ ꯐꯅꯌꯥꯝꯅ ꯂꯥꯟꯅ ꯇꯧꯔꯝꯃꯒꯁꯨ ꯃꯥꯁꯦ ꯑꯗꯨꯝ ꯊꯥꯗꯣꯛꯈꯤ ꯇꯥꯕ ꯑꯗꯨꯅꯤ ꯅꯥꯀꯜ ꯑꯣꯏꯌꯦꯠ ꯀꯩ ꯌꯥꯎꯗꯣꯔꯤꯃꯤ ꯉꯁꯥꯏ ꯐꯣꯔꯦꯟ ꯑꯦꯒꯦꯟꯁ ꯉꯥꯡꯅꯗꯣꯏꯅꯤꯗꯅ ꯃꯔꯩꯗ ꯃꯔꯝ ꯑꯃꯈꯛꯁꯦ ꯑꯦꯛꯖꯥꯝꯄꯜ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯃ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯔꯦꯅ ꯇꯧꯕꯒꯤ ꯄꯣꯠꯁꯤꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯁꯤꯝꯇꯣꯝꯁꯤ ꯏꯠꯁ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯃꯉꯣꯟꯗ ꯐꯪꯉꯤꯁꯤ ꯊꯧꯔꯤ ꯌꯥꯝꯕꯅꯦꯅ ꯈꯜꯂꯁꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯅꯤ나 ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯈ꯭ꯔꯕꯅꯤ나 ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯂꯩꯔꯝꯃꯅꯦꯕ ꯑꯗ ꯃꯐꯝꯗꯨꯗ ꯀꯔꯝꯍꯥꯏꯅ ꯁꯤꯔꯤꯅꯣ ꯀꯔꯤꯒꯤ ꯁꯤꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯗꯦꯇꯥ ꯃꯌꯥꯝ ꯊꯤꯕ ꯑꯃ ꯆꯪꯉꯤꯗꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯄꯨꯂꯤꯁꯅ ꯇꯧꯗꯧꯅꯦꯕ ꯁꯤꯗꯤ ꯍꯌꯦꯡ ꯀꯩꯅꯣꯅ ꯀꯣꯔꯠꯅ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠ ꯃꯌꯥꯝꯗꯨ ꯌꯦꯡꯉꯀꯥꯟꯗꯨꯗ ꯁꯦ ꯑꯉꯥꯡꯁꯦ ꯁꯤꯒꯨꯝꯕ ꯑꯃ ꯂꯩ ꯑꯗꯩ ꯁꯤꯒꯨꯝꯕ ꯃꯥꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯄꯨꯔꯒ ꯑꯥꯔꯒꯨꯃꯦꯟ ꯇꯧꯅꯔꯀꯥꯟꯗ ꯄꯣꯠꯇꯨꯗ ꯊꯣꯛꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯆꯥꯛ ꯃꯌꯥꯝꯁꯤꯒꯤ ꯇꯧꯅ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯈꯛ ꯌꯥꯝ ꯅꯤꯡꯊꯤꯅ ꯇ꯭ꯔꯦꯟ ꯇꯧꯔꯒ ꯃꯗꯨ ꯊꯤꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯒꯤ ꯑꯉꯥꯡꯁꯤ ꯃꯥꯒ ꯂꯥꯁ ꯀꯣꯟꯇꯦꯛ ꯇꯧꯅꯕ ꯃꯤꯁꯤ ꯀꯅꯥꯅꯣ ꯀꯔꯝ ꯀꯥꯟꯗ ꯃꯥꯁꯤ ꯎꯈꯤ ꯑꯗ ꯃꯥꯅ ꯑꯗ ꯂꯩꯔꯨꯏꯗꯨ ꯀꯔꯤꯒꯤꯅꯣ ꯀꯅꯥꯒ ꯆꯠꯃꯤꯟꯅꯔꯝꯕ ꯌꯥꯏꯒ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯊꯤꯑꯣꯔꯤ ꯃꯌꯥꯝ ꯑꯃ ꯍꯤꯁꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯁꯦꯝꯒꯠꯂꯀꯥꯟꯗꯨꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯦ ꯆꯞ ꯆꯥꯅ ꯇꯥꯔꯀꯥꯟꯗ ꯂꯦꯡꯗ꯭ꯔꯦ ꯍꯥꯏ ꯀꯥꯟꯗ ꯀꯣꯔꯠꯇꯨꯗ ꯆꯥꯔꯖ ꯁꯤꯠ ꯑꯃ ꯊꯥꯡꯒꯠꯂꯛꯀꯗꯣꯏꯅꯦꯕ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤꯁꯤꯗ ꯑꯇꯩ ꯁ꯭ꯇꯦꯠꯀ ꯑꯩꯈꯣꯏꯒ ꯈꯦꯠꯅꯕ ꯑꯃꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯄꯁꯤꯗ ꯃꯨꯕꯤꯅ ꯍꯥꯏꯔꯛꯄꯁꯤꯗ ꯅꯤꯡꯁꯤꯡ ꯑꯩꯈꯣꯏ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒ ꯑꯇꯩ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯇꯧꯔꯤꯕꯁꯦ ꯄꯨꯂꯤꯁꯀ ꯃꯁꯤ ꯄꯨꯂꯞ ꯄꯨꯟꯁꯤꯟꯕꯁꯦ ꯃꯁꯤ ꯈꯥꯏꯗꯣꯛꯄ ꯑꯃ ꯆꯪꯉꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕ ꯃꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯇꯤꯝ ꯑꯃ ꯑꯗꯒꯤ ꯃꯤ ꯐꯥꯕ ꯆꯠꯄ ꯈꯣꯠꯄ ꯑꯗꯒꯤ ꯑꯟꯗꯣꯂꯣꯟꯒꯤ ꯑꯗꯨ ꯉꯥꯛꯄ ꯈꯣꯠꯄ ꯇꯧꯕꯁꯤꯅ ꯑꯃ ꯍꯥꯏꯗꯤ ꯏꯅꯛ ꯅꯛꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯈꯥꯏꯗꯣꯛꯑꯦꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯃꯤ ꯐꯥꯕ ꯈꯣꯠꯄ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯁꯤꯒꯨꯝꯕ ꯑꯃ ꯀꯦꯁ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯅ ꯀꯃꯥꯟꯗꯣ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯁꯤꯅ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯇꯤꯝꯁꯤꯗ ꯄꯤꯔꯝꯃꯅꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯇꯤꯝꯁꯦ ꯃꯤ ꯐꯥꯕ ꯈꯣꯠꯄ ꯀꯔꯤꯝ ꯌꯥꯎꯔꯣꯏ ꯃꯥꯅ ꯃꯌꯥꯝꯁꯤ ꯇꯧꯔꯅꯤ ꯑꯗꯩ ꯁꯨꯝꯕ ꯃꯤ ꯐꯥꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯔꯒ ꯉꯁꯥꯏ ꯃꯤ ꯐꯥꯔꯤꯕ ꯀꯥꯡꯕꯨꯗꯣ ꯁꯤ ꯐꯥꯕꯤꯌꯨ ꯍꯥꯏꯅ ꯑꯥꯏꯑꯣꯗꯨ ꯆꯠꯂꯒ ꯐꯥꯕ ꯈꯣꯠꯄ ꯑꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯦꯖꯦꯟꯁꯤ ꯑꯁꯦ ꯄꯨꯂꯤꯁꯀꯤ ꯃꯔꯛꯇ ꯃꯁꯤꯒꯤ ꯁꯦꯄꯔꯦꯠ ꯑꯃ ꯑꯗꯨꯒ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯃꯤꯐꯝ ꯃꯤꯄꯨꯟ ꯇꯧꯒꯗꯕꯅ ꯇꯣꯉꯥꯟꯕ ꯑꯃ ꯃꯁꯤꯒꯤ ꯁꯦꯄꯔꯦꯠ ꯁꯦꯄꯔꯦꯠ ꯑꯣꯏꯒꯗꯕ ꯑꯃ ꯃꯇꯥꯡꯁꯤ ꯑꯣꯏꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯃꯥꯟꯗꯣꯗꯒꯤ ꯌꯥꯝꯅ ꯍꯦꯛ ꯂꯩꯅꯤꯡꯕ ꯑꯃ ꯐꯥꯎꯕ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯑꯥꯔ ꯕꯤꯗꯒꯤ ꯑꯦꯇꯦꯁ ꯇꯧꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯣꯛꯇꯅ ꯂꯩꯈ꯭ꯔꯦ ꯀꯃꯥꯟꯗꯣ ꯆꯠꯂꯗꯤ ꯌꯥꯝ ꯄꯥꯝꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯂꯝꯁꯤꯗꯤ ꯊꯋꯥꯏ ꯌꯥꯎꯅꯗꯕꯒꯨꯝꯕ ꯇꯧꯕ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪꯒꯗꯤ ꯂꯥꯛꯑꯃꯅꯦ ꯑꯗꯨꯗ ꯃꯁꯤꯁꯦ ꯁꯨꯝ ꯃꯌꯥꯝꯅ ꯑꯣꯄꯟꯅꯤ ꯁꯨꯝ ꯍꯥꯏꯅꯕ ꯃꯅꯨꯡꯗꯅꯤ ꯈꯪꯗꯦ ꯃꯄꯥꯟꯗꯅꯤ ꯈꯪꯗꯦ ꯃꯌꯥꯝꯗ ꯍꯥꯏꯅꯕ ꯂꯩꯕ ꯃꯁꯤ ꯃꯌꯥꯝꯗ ꯁꯦꯟꯒ ꯊꯣꯛꯇꯦ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯅꯕꯁꯤꯒꯤ ꯄꯣꯠ ꯑꯣꯏꯕ ꯖꯥꯠꯂ ꯀꯔꯤꯒꯤꯅꯣ ꯁꯣꯝꯗ ꯇꯁꯦꯡꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯆꯨꯝꯃꯕꯅꯦ ꯑꯗꯣ ꯃꯤꯠꯌꯦꯡꯁꯤ ꯆꯪꯗ꯭ꯔꯤꯁꯦ ꯇꯁꯦꯡꯕ ꯆꯨꯝꯃꯕꯅꯤ ꯀꯃꯥꯟꯗꯣꯗ ꯂꯩꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯣꯔꯦꯗ ꯂꯩꯖꯒꯦ ꯅꯠꯇ꯭ꯔꯒ ꯃꯗꯨ ꯄꯩꯁꯥ ꯄꯤꯔꯒ ꯋꯥꯅꯣꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯂꯩꯖꯒꯦ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯣꯏꯅ ꯂꯥꯟꯅ ꯂꯧꯈꯤꯅꯤ ꯑꯩꯗꯤ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯏꯝꯐꯥꯜ ꯋꯦꯁꯇ ꯂꯩꯖꯒꯦ ꯑꯩ ꯏꯁꯇ ꯂꯩꯖꯒꯦ ꯑꯩ ꯊꯧꯕꯥꯜꯗ ꯂꯩꯒꯦ ꯑꯗꯣ ꯑꯩ ꯃꯣꯔꯦꯗ ꯂꯩꯒꯦ ꯇꯃꯦꯡꯂꯣꯡꯗꯒꯗꯤ ꯑꯝꯇ ꯂꯩꯅꯤꯡꯗꯕ ꯃꯥꯜꯂꯦ ꯇꯃꯦꯡꯂꯣꯡꯗ ꯍꯥꯏꯗꯦ ꯖꯤꯔꯤꯁꯨ ꯂꯩꯅꯤ ꯖꯤꯔꯤꯁꯨ ꯈꯔ ꯇꯥꯟꯅꯕꯁꯨ ꯌꯥꯎꯕ ꯌꯥꯏ ꯑꯗꯨꯝ ꯄꯣꯠꯁꯤꯗꯒꯤ ꯖꯤꯔꯤꯁꯦ ꯀꯌꯥ ꯄꯥꯝꯅꯗꯦ ꯃꯔꯨꯑꯣꯏꯅ ꯃꯣꯔꯦ ꯑꯁꯤ ꯌꯥꯝ ꯄꯥꯝꯅꯩꯑꯕ ꯄ꯭ꯔꯃꯥꯟꯒꯤ ꯋꯥꯅꯤ ꯑꯗꯒꯤꯗꯤ ꯑꯇꯩꯗ ꯂꯩꯕꯗꯒꯤ ꯑꯃꯨꯛ ꯀꯃꯥꯟꯗꯣ ꯑꯣꯏꯅ ꯂꯩꯔꯒꯗꯤ ꯀꯃꯥꯟꯗꯣꯗꯨꯁꯨ ꯏꯝꯐꯥꯜꯗꯅꯤꯀꯣ ꯎꯈ꯭ꯔꯨꯜꯗ ꯂꯩꯔꯨꯔꯣ ꯍꯥꯏꯔꯗꯤ ꯑꯃꯨꯛ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯃꯁꯤ ꯕꯤꯀꯣꯖ ꯑꯣꯐ ꯀꯔꯞꯁꯟ ꯑꯩꯈꯣꯏꯒꯤ ꯁꯦꯜꯒꯤ ꯊꯨꯝꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯅꯔꯤꯗꯣ ꯀ꯭ꯔꯤꯃꯤꯅꯦꯜ ꯖꯁꯇꯤꯁ ꯁꯤꯁꯇꯦꯝꯁꯦ
ꯃꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯨ ꯌꯥꯎꯕꯅꯤꯅ ꯁꯤ ꯀꯔꯞꯁꯟꯁꯤ ꯌꯥꯝ ꯆꯥꯎꯅ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯒ ꯍꯣꯏ ꯀꯣꯔꯠꯇ ꯀꯔꯤꯗ ꯑꯗꯨꯁꯨ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯑꯗꯨꯗ ꯂꯩꯕꯗꯣ ꯑꯗꯨꯗꯒꯤꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯂꯩꯕ ꯃꯤꯐꯝ ꯃꯤꯄꯨꯟ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯃꯟꯇ꯭ꯔꯤꯅ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯅ ꯍꯥꯏꯌꯔ ꯑꯣꯐꯤꯁꯦꯜꯁꯤꯡꯅ ꯑꯊꯣꯔꯤꯇꯤꯅ ꯅꯠꯇ꯭ꯔꯒ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯅ ꯃꯗꯨ ꯑꯗꯨꯒꯤ ꯃꯤꯗꯨꯗꯤ ꯑꯩꯒꯤ ꯃꯤꯅꯤꯍꯦ ꯇꯧꯔꯨꯅꯨ ꯌꯥꯝ ꯌꯦꯠꯁꯤꯟꯕꯗꯣ ꯌꯦꯠꯁꯤꯟꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯌꯥꯝ ꯂꯩꯌꯦꯕ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅꯁꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯁꯤꯡꯒ ꯂꯩꯕꯅ ꯑꯁ ꯅꯪ ꯀꯥꯞꯊꯣꯛꯎꯔ ꯑꯗꯨꯒ ꯑꯩ ꯖꯦꯜꯗ ꯅꯨꯃꯤꯠ ꯈꯔꯈꯛ ꯂꯩꯔꯒ ꯊꯣꯛꯂꯛꯄ ꯆꯤꯡꯕ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯑꯩꯗꯤ ꯁꯤ ꯑꯦꯝ ꯀꯦꯟꯗ꯭ꯔꯒꯤꯅꯤ ꯒꯥꯏꯕ ꯍꯥꯏꯁꯤꯗꯅꯦ ꯑꯣꯅꯔꯦꯕꯜ ꯁꯤ ꯑꯦꯝꯅ ꯈꯪꯖꯕ ꯅꯠꯇꯦ ꯃꯤꯅꯤꯁꯇꯔꯗꯨꯅ ꯈꯪꯖꯕ ꯅꯠꯇꯦ ꯈꯪꯕꯁꯨ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯩꯗ ꯃꯥꯒꯤ ꯑꯦꯖꯦꯟꯁꯤꯡꯗꯨꯅ ꯁꯥꯟꯅꯕ ꯑꯗꯨꯗꯤ ꯑꯩꯁꯦ ꯁꯤ ꯑꯦꯝꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛꯅꯤ ꯑꯩ ꯑꯗꯨꯒꯨꯝꯕ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯗꯨꯒꯤ ꯔꯥꯏꯠ ꯍꯦꯟ ꯃꯦꯟꯅꯤ ꯑꯗꯨꯅ ꯑꯗꯨ ꯇꯧꯗꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯁꯤꯗ ꯐꯥꯐꯝ ꯊꯣꯛꯄ ꯖꯦꯜꯗ ꯂꯩꯐꯝ ꯊꯣꯛꯄ ꯄꯣꯛꯁꯣꯒꯤ ꯑꯗꯨꯗꯒꯤ ꯔꯦꯞꯀꯤ ꯀ꯭ꯔꯥꯏꯝ ꯇꯧꯕꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯕꯥꯛ ꯊꯥꯔꯛꯑꯔꯣꯏ ꯀꯥꯏꯅ ꯈꯟꯕꯁꯦ ꯃꯌꯥꯝꯒꯥꯅꯁꯨ ꯂꯥꯡꯉꯛꯇ꯭ꯔꯕ ꯑꯗꯨꯏꯗꯤ ꯀꯣꯛ ꯊꯥꯗꯣꯛꯄꯒꯁꯨ ꯌꯥꯎꯔꯤꯑꯕ ꯀꯩꯅꯣꯗꯨꯅꯁꯨ ꯃꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯃꯤꯅꯤꯁꯇꯔꯁꯤꯡꯗꯨꯅꯁꯨ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯀꯗꯧꯕꯁꯨ ꯃꯥꯟꯕ ꯑꯗꯨꯅ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯨꯅ ꯈꯨꯠ ꯊꯥꯕꯁꯨ ꯑꯗꯒꯤ ꯑꯥꯏ ꯑꯣ ꯑꯣꯏꯔꯤꯕꯗꯨꯅ ꯔꯤꯄꯣꯔꯠꯇꯨꯗ ꯀꯔꯤꯝ ꯌꯥꯎꯗ꯭ꯔꯒꯗꯤ ꯅꯨꯄꯤ ꯐꯥꯕꯒꯤꯅꯤ ꯔꯦꯞꯀꯤꯅꯤ ꯍꯥꯏꯔꯒ ꯁꯤ ꯃꯆꯥꯛꯇꯤ ꯀꯔꯤꯝ ꯌꯥꯎꯗꯦ ꯑꯩꯅ ꯍꯥꯏꯔꯦ ꯑꯗꯨꯗ ꯑꯥꯏꯑꯣꯒꯤꯗꯨꯗ ꯑꯝꯇ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯖꯒꯦ ꯍꯥꯏꯕꯤꯌꯨ ꯍꯦꯛ ꯄꯟꯕꯃꯛꯇꯤ ꯀꯦꯁꯃꯛꯇꯤ ꯑꯩ ꯄꯟꯖꯔꯔꯣꯏ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩ ꯗꯣꯀꯨꯃꯦꯟꯕꯨꯗꯤ ꯂꯩꯇꯕ ꯅꯠꯇꯦ ꯑꯩ ꯃꯗꯨ ꯑꯥꯏꯑꯣꯒꯤ ꯔꯤꯄꯣꯔꯠꯇꯣ ꯑꯩ ꯗꯣꯀꯨꯃꯦꯟ ꯐꯣꯇꯣꯁꯦ ꯇꯧꯔꯒ ꯄꯥꯏꯖꯔꯤ ꯀꯦꯁꯁꯤ ꯌꯥꯝ ꯐꯖꯅ ꯏꯔꯛꯑꯦ ꯑꯥꯏꯑꯣꯗꯨꯅ ꯏꯕꯗꯣ ꯑꯩ ꯃꯥꯅ ꯏꯕꯗꯨꯗ APPꯗ ꯃꯥꯅ ꯑꯦꯄ꯭ꯔꯥꯏꯁ ꯇꯧꯕꯅꯤ ꯑꯁꯤ ꯊꯥꯗꯣꯛꯄꯤꯒꯅꯣꯅ ꯐꯖꯅ ꯏꯔꯛꯄꯗ ꯑꯩ ꯁꯨꯡꯊꯥ ꯊꯥꯗꯣꯔꯣꯏꯗꯕꯣꯏ ꯅꯤꯡꯉꯦꯕ ꯑꯗꯨꯒ ꯏꯕꯗ ꯌꯥꯕ ꯏꯔꯀꯥꯟꯗ ꯃꯥꯒꯤ ꯄꯥꯜꯂꯤꯕ ꯁꯦꯛꯁꯟꯗꯣ ꯕꯦꯂꯦꯕꯜ ꯉꯥꯛꯇ ꯑꯣꯏꯕ ꯑꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯏꯔꯤ ꯃꯌꯥꯝꯗꯣ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯑꯁꯤꯅ ꯁ꯭ꯋꯥꯏꯁꯤꯗ ꯀꯩꯗꯧꯒꯦꯗ ꯀꯔꯞꯁꯟꯒꯤ ꯃꯃꯤ ꯇꯥꯔꯛꯏꯅꯤꯀꯣ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃ ꯆꯪꯉꯦ ꯀꯔꯞꯁꯟ ꯃꯃꯤ ꯇꯥꯔꯛꯏꯅꯦꯗꯤ ꯄꯣꯠꯁꯤꯡꯁꯤꯗ ꯃꯥꯅ ꯈꯨꯠ ꯊꯥꯔꯨꯕꯗ ꯁꯦꯡꯅ ꯇꯧꯔꯒꯁꯨ ꯀꯥꯟꯅꯔꯣꯏꯗꯕ ꯄꯣꯠ ꯈꯔ ꯃꯥ ꯎꯔꯝꯕꯁꯨ ꯌꯥꯏꯑꯕ ꯉꯁꯥꯏ ꯇꯥꯃꯤ ꯇꯥꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯑꯣꯐꯤꯁꯦꯜꯁꯤꯡꯁꯤꯗꯒꯤ ꯀꯩꯗꯒꯤ ꯈꯨꯠ ꯊꯤꯡꯖꯤꯜꯂꯀꯥꯟꯗ ꯃꯥꯅ ꯀꯔꯤꯝ ꯇꯧꯉꯝꯃꯣꯏꯗꯧꯅꯤꯅ ꯄꯩꯁꯥ ꯈꯔ ꯐꯪꯍꯧꯔ ꯂꯣꯏꯔꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯆꯠꯅꯔꯣꯟꯁꯤꯅ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯖꯁꯇꯤꯁꯇꯤ ꯐꯖꯅ ꯇꯧꯉꯝꯗꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯕꯟꯒꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯗ ꯑꯃꯈꯛ ꯐꯥꯎꯔꯛꯏꯁꯦ ꯁꯤꯅ ꯀꯩꯗꯧꯒꯦꯗ ꯑꯩꯅ ꯀꯣꯔꯠꯇ ꯆꯠꯂꯨꯅꯤ ꯆꯍꯤ 5 ꯆꯪꯈ꯭ꯔꯅꯤ ꯑꯗꯩ ꯑꯩ ꯏꯆꯥꯒꯤ ꯀꯔꯤꯒꯤ ꯑꯩ ꯀꯔꯤꯝ ꯀꯥꯟꯅꯍꯧꯔꯔꯣꯏ ꯑꯁꯤꯗ ꯃꯥꯡꯖꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯂꯥꯡꯉꯤꯉꯩꯗ ꯏꯜꯍꯧꯔꯁꯤ ꯃꯣb ꯖꯁꯇꯤꯁ ꯃꯁꯤꯗ ꯈꯔ ꯇꯧꯍꯧꯔꯁꯤ ꯃꯌꯨꯝ ꯃꯩ ꯊꯥꯗꯣꯛꯑꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯈꯨꯜꯂꯒꯥꯏꯗꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟꯗ ꯕꯦꯠ ꯇꯦꯟꯗꯦꯟꯁꯤ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯐꯥꯎꯖꯤꯜꯂꯛꯏꯁꯦ ꯃꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯖꯁꯇꯤꯁꯁꯤꯗ ꯑꯩꯈꯣꯏꯅ ꯊꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯄꯣꯠꯁꯨ ꯇꯥꯍꯟꯕꯗ ꯑꯩꯈꯣꯏ ꯄꯥꯝꯕ ꯍꯥꯏꯗꯤ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯂꯣ ꯇꯥꯍꯟꯕ ꯉꯝꯃꯛꯄꯒꯤ ꯀꯩꯅꯣ ꯂꯩꯔꯛꯇꯕꯁꯦ ꯁꯤꯅ ꯎꯄꯥꯏ ꯂꯩꯇꯗꯅ ꯉꯥꯛꯇꯪꯁꯤꯗ ꯀꯩꯅꯣꯝ ꯇꯧꯍꯧꯔ ꯂꯣꯏꯔꯦ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯐꯪꯉꯔꯣꯏ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯊꯥꯖꯕ ꯑꯣꯏꯅ ꯑꯃ ꯑꯩꯒꯤ ꯁꯤꯗ ꯃꯥꯏꯟꯁꯦꯠꯇ ꯂꯩꯈ꯭ꯔꯦ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯁꯤꯗꯩꯗ ꯃꯨꯛ ꯑꯃ ꯇꯥꯔꯀꯥꯟꯗ ꯏꯁꯥꯗ ꯐꯥꯎꯗ꯭ꯔꯗꯤ ꯑꯩ ꯀꯔꯤꯝ ꯈꯜꯂꯣꯏꯕ ꯏꯁꯥꯗ ꯏꯁꯤꯡ ꯂꯤꯛꯂꯥꯈꯛ ꯇꯥꯔꯀꯥꯟꯗ ꯑꯩ ꯐꯥꯎꯔꯛꯄꯅꯤꯅ ꯏꯁꯤꯡ ꯂꯤꯛꯂꯥ ꯇꯥꯔꯒ ꯇꯩꯊꯣꯛꯄꯅꯤ ꯈꯪꯗꯦ ꯔꯤꯌꯦꯛꯁꯟ ꯑꯃ ꯂꯥꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯑꯉꯥꯡ ꯁꯤꯕ ꯂꯩꯀꯥꯏꯒꯤ ꯑꯃ ꯁꯤꯔꯛꯄ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯁꯤꯔꯀꯥꯟꯗ ꯀꯩꯅꯣꯝ ꯇꯧꯍꯧꯗ꯭ꯔꯗꯤ ꯍꯥꯏꯕꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯐꯥꯎꯔꯦꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯣꯏꯁꯟ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯗ ꯌꯥꯝ ꯇꯣꯏꯅ ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯃꯅꯤꯄꯨꯔꯗ ꯕꯟꯁꯤ ꯑꯩꯈꯣꯏꯒꯤ ꯈꯕꯔꯗꯒ ꯕꯟ ꯇꯧꯒꯅꯤꯅ ꯍꯥꯏꯗꯣꯛꯑꯝꯃꯒ ꯃꯤꯗꯨꯅ ꯏꯊꯣꯛ ꯊꯣꯛꯂꯛꯇꯕ ꯑꯇꯣꯞꯄ ꯃꯌꯥꯝꯁꯤꯅ ꯕꯟ ꯇꯧꯒꯦꯅ ꯍꯦꯛꯇ ꯊꯣꯛꯂꯒ ꯕꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯩ ꯄꯥꯏꯗꯅ ꯒꯥꯔꯤ ꯊꯨꯒꯥꯏꯗꯅ ꯑꯗꯒꯤ ꯏꯚꯟ ꯑꯦꯁꯦꯟꯁꯤꯌꯦꯜ ꯁꯥꯔꯚꯤꯁꯇ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯄꯨꯕꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯕꯒꯤ ꯄꯨꯕ ꯐꯥꯎꯕꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯈꯛ ꯑꯗꯒꯤꯗꯤ ꯒꯥꯔꯤ ꯃꯩ ꯊꯥꯗꯣꯛꯄꯒꯨꯝꯕ ꯑꯗꯒꯤꯗꯤ ꯃꯤ ꯁꯤꯔꯦꯅ ꯌꯨꯝꯒ ꯃꯩꯒ ꯍꯦꯛ ꯊꯥꯗꯣꯛꯄ ꯃꯣb ꯖꯁꯇꯤꯁꯅꯦꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯇꯥꯃꯣ ꯃꯁꯤꯒꯨꯝꯕꯗꯗꯤ ꯁꯔꯀꯥꯔꯁꯤꯅ ꯇꯥꯏꯝꯂꯤ ꯑꯦꯛ ꯇꯧꯕ ꯀꯥꯏꯗꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯑꯦꯛ ꯇꯧꯐꯝ ꯇꯧꯕꯁꯦ ꯊꯣꯛꯑꯦ ꯑꯗꯣ ꯁ꯭ꯋꯥꯏꯁꯤꯗ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯀꯜꯆꯔ ꯑꯃꯈꯛ ꯏꯠꯁ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯀꯩꯅꯣꯁꯦ ꯏꯚꯦꯟꯁꯤꯡꯁꯦ ꯀꯨꯝꯍꯩ ꯂꯣꯏ ꯑꯣꯟꯊꯣꯛꯑꯦꯕ ꯁꯥꯊꯤꯔꯤꯁꯦ ꯑꯗꯨꯅꯦꯕ ꯕꯟꯁꯤ ꯀꯨꯝꯍꯩ ꯑꯣꯟꯊꯣꯛꯈ꯭ꯔꯅꯤ ꯃꯤ ꯂꯥꯛꯄꯗ ꯐꯨꯕ ꯂꯛꯅꯕ ꯀꯔꯦꯝꯅꯕ ꯃꯌꯥꯝꯁꯪ ꯌꯦꯡꯗꯣꯏꯅꯦꯕ ꯑꯗꯒꯤ ꯃꯤꯒꯤ ꯃꯌꯨꯝ ꯃꯩ ꯄ꯭ꯂꯁ ꯊꯥꯗꯣꯛꯄ ꯑꯗꯨꯏ ꯃꯊꯛꯇ ꯅꯤꯁꯥ ꯁꯥꯟꯅꯐꯝ ꯑꯣꯏ ꯌꯦꯁ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯍꯦꯛ ꯇꯥꯈꯤꯕꯗꯅꯦ ꯍꯧꯔꯁꯦ ꯍꯥꯏꯗꯅ ꯉꯁꯥꯏ ꯄꯥꯏꯁꯤꯜꯂꯨꯕ ꯃꯌꯥꯝꯗꯣ ꯐꯠꯇꯕ ꯆꯠꯅꯕꯤ ꯃꯌꯥꯝ ꯑꯃ ꯕꯟꯗ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯣb ꯖꯁꯇꯤꯁꯇ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯊꯧꯗꯣꯛ ꯑꯃꯗ ꯍꯦꯛꯇ ꯌꯥꯎꯁꯜꯂꯛꯑꯦꯕ ꯑꯗꯨ ꯀꯨꯝꯍꯩ ꯑꯣꯟꯊꯣꯛꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯐꯖꯗꯕ ꯄꯣꯠ ꯑꯃꯈꯛꯀꯤ ꯂꯣꯏꯅꯃꯛ ꯍꯧꯖꯤꯛꯁꯨ ꯌꯥꯎꯁꯪ ꯏꯁꯄꯣꯔꯠꯁꯀ ꯇꯧꯀꯥꯟꯗ ꯄꯥꯝꯗꯕ ꯃꯌꯥꯝ ꯑꯃ ꯎꯕ ꯐꯪꯉꯝꯒꯅꯦꯕ ꯁꯦꯡꯅ ꯇꯧꯖꯔꯤꯕ ꯈꯔꯗꯨ ꯀꯥꯟꯅꯗꯕ ꯃꯌꯥꯝꯅ ꯏꯟꯁꯤꯜꯂꯛꯑꯒ ꯂꯩꯀꯥꯏꯗ ꯀꯩꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯎꯍꯜꯂꯦꯕ ꯑꯗꯨꯅ ꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯁꯤ ꯂꯣ ꯏꯟꯐꯣꯔꯁꯔꯗ ꯑꯀꯥꯏꯕ ꯄꯤꯕ ꯃꯌꯥꯝꯁꯦ ꯐꯥꯕ ꯆꯠꯄꯗ ꯑꯁꯣꯝꯗ ꯂꯤꯂꯣꯡꯂꯣꯝꯒꯤ ꯁꯥꯏꯠꯇꯒꯗꯤ ꯍꯦꯛꯇ ꯄꯨꯂꯤꯁ ꯃꯌꯥꯝꯁꯦ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯇꯥꯟꯅꯔꯦꯒꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯩ ꯊꯥꯏ ꯀꯥꯕ ꯄꯨꯂꯤꯁ 5 ꯐꯥꯖꯤꯜꯂꯣꯏ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯊꯣꯛꯏꯁꯤ ꯊꯧꯗꯣꯛ ꯈꯔ ꯃꯁꯤ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯣ ꯃꯁꯤ ꯁꯔꯀꯥꯔꯁꯤꯅ ꯃꯥꯒꯤ ꯄꯨꯂꯤꯁꯅꯦ ꯍꯥꯏꯕꯒꯤ ꯂꯣ ꯏꯟꯐꯣꯔꯁꯔ ꯑꯣꯏꯅ ꯂꯩꯕꯁꯦ ꯆꯞ ꯆꯥꯅ ꯎꯠꯇ꯭ꯔꯤꯁꯦ ꯀꯔꯤ ꯃꯥꯟꯒꯦ ꯃꯁꯤ ꯃꯣꯏꯒꯤ ꯇꯧꯍꯩꯗ ꯇꯧꯗꯧ ꯃꯥꯟꯕ ꯃꯄꯨꯡ ꯑꯣꯏꯅ ꯀꯩꯅꯣꯅꯤ ꯉꯁꯥꯏꯒꯤ
प्रजासिंदुना nghaktanggi reaction khara lakpada khudongthiba khara thuye madu taseng he gara laksalubada sathiba phiba ma lakpa yabagi akiba he oirgadra ga se khudam oina churachampurda haji asiba haksang mapan leiridna government ta poloi thobung ameba natraga leirun chambe thingameba madu lakada reaction dugi kari dugi hena sathiba polom lakadra ga hena khallaga government sina kanunina both side yengdia damnina madugi khara hanbagi potneba masai mangdasu thangyagiba thamju thambigriba moiba lakanda thingbang ama imina khun amana lekai amana natraga community mana against the police tarkanda madu thingbang moina khana government da heta irai line haido budu chumde irai line ngam dinga bajani madugi khatta pot khara uninga dan tabune ai dikha taseng badi government ge will power aduga wisdom aduga political will ama masi padana leitaba haide marakta khona haigiba sadar hill demand gi ban tawbada karida honorable minister sing hai gareba agar masi koi mase ne na sum yengna bane ko pak thabadu nungai te da haina hai reba ade government amabu adu somda mang da na tak tan nong da crore kan ban nam tawbada ka mangi aina haidra sum mamangda research tawba naharur kharana puthor palai re pa crore suk mangi tham da na crore 33 haibra subject to correction adu mangi khole na hai re adu le sigumba mayam se masi karmain tawraga tawgadage na haibasida koi loisul loining da o loram da oirabanina ban namata ban tawba haibasi supreme court na illegal ni haigaramnina supreme court na haibadu lo ma semdringai dadi mai du dum chatkadam na ba ma haisina final ogadam na ba adu ragadi karmain thingani ban se nongma nini khak tawba pen da ba phongdokpagi ni chumi asijo koi gi praja gi last resort amani adu matam gaktan le tawbagumba economic blockade kaina haibasugumba leiriba mayam sida yan hanaga mena so moto da fir ma lokat kadam ne ban tawba sida tawribasi wrongful restraint wrongful confinement adu national highway da organa protection of national highway act haina leiriba sigi da akaiba tawraba lutpa tawba extortion chingba leiriba mayam se panba yaba whatever the section of the Indian Penal Code and other laws. Tauragadi. Tauraga. Adu da FIR ama so motona concern police station na government direction pidrap so adu local area ban tauriba mi singado matam chupta matam kaktana tauriba singado phaba punba taudana matik chaba dandi pirabadi yade ye adigi adu da natana ban taubigi compensation rupa lakh yankai organization sina pigdamne dana civil suit ka go mena mate madi tawgadi ki tawramane aga ukin bauba sarkar gi maikai de gi lep na ba adu tu tawna bai na khalam mane ba adu ji inactive oi khre adu na sigum mayam se ta bi dai tang sam jani kan ni madu ko mena mau sa taw khre koi gi phana na waren bo tha khre adu UNC gi waren bo tha ansam gi yarakti na kai na da public ki reaction du hena sathira agadi sagi phaba dingam da basna te ngam doi ni pha doi ni ban thing doi ni compensation ta doi ni tam reaction du phatragadi hena phataba phone lak pi ai haidana sai man su thambi riba kharaga yeng mani haido adugi pot ni da ta singmadi adu da sine ai haini na ai koi gi governance leibada di Tripura de di su thokte ne kari gi no Tripura do any party gi wan te ko Tripura de di governance lei Bengal de di lei Panalang ba su khol ba su adigi Tamil Nadu de lei Kerala de lei Delhi de lei UP de lei Manipur gi se inak nakpada Assam da bo lei ne governance ai koi gi di governance ayam ngai khogi Manipur governance laiti habgi mami duni yam sauna tar isi marmuduna ekhogi sarkar se thajidaba leba amsung sarkar na time act to basna maram kanda Manipur ban gi blockade ki adigi athing gi culture simanga sisu lengdana yam vibrant oiba posak amadona Manipur da lei habgi ofumni aduga atopa India gi atopa state singda magi governance ningthijana act to bunna madu lei habgi potu utpanina hariba masingsi atuki matik hantana le sahi ama ani gumba natana thudokna khoi somda kunthra nifu yankai homfu ban to sahi da singmasi lei khidrabani aduna Manipur government yamna active oina magi mathau to daka oi people friendly oina adagi law enforcement ning thizna nga pa mathau tai amasung judiciary da mi masing hapsan badaka oi amasung akhogi prajagi mindset tasu akhogi ban amatarga miyam da apan ba ayet pa piwa magi attention phangdabani compensation phangdabani habigi culture su thadokpa chummi habi go khalor ma akhogi tamobi amasung akhogi ozamani na yam seng ngasi manung phunagi thromsa tapi bagisi yamna nungaiji loine ngasi gi manung phpada idea suggestion amasung wakhalon mayam ka
ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝꯗ ꯊꯝꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯨꯕꯤ ꯑꯃꯁꯨꯡ ꯑꯣꯖꯥ ꯃꯅꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ Thank you. ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯑꯦꯗꯤꯁꯟꯒꯤ ꯃꯅꯨꯡ ꯍꯨꯠꯅ ꯌꯧꯗ꯭ꯔꯤ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ